ngahaki mamang da singda da mamadi kadang banda kukina akan mong da nongmai kapsilakhre haide ngarang irengbam buffer zone cross tawraga kuki taba mafam da sanglam gadabadagi security force na Meitei macha manga kanba ngamhore haide nakal amarom da arambai tengkol glutsing pura korongan ba khuman naso update tawrakhre udadi yu thakchilaga red zone ni kaini sukhang de fangsa chatle ngasai security force na manga kan khidangai de hojik ahum amaso 80 na thengnare haina korou naso ngarang update tawrakhe saibol dagi central force lok thoktrabadi national highway da matam kaktaba economic blockade chatharagani haina kotu na phongdokre kangpokpi district ki saibol khulda ngarang central force singna kuki gi bunker sing lok thokna ba changsilakpada kuki nupi singna thengbadagi nakalani gi marakta akan mong da mugnarakpadagi tear gas cell kaptuna tan khaibada kuki nupi singi marakta asokapan yaukre amaramda thong adubu yaning daba phongdoktuna committee on tribal unity kotuna laingakta ngarang numidang phau manungda saibol dagi central force sing lok thoktaba tarabade khudaktagi matam kaktana national highway to Imphal Dimapur lambida matam kaktaba economic blockade ke khongjang sangsilagani haina lauthokre anauba chahina lakpada nongaina daba pumnamak kaukthoknaduna anauba Manipur ma seminar ase haina chief minister na phongdokre ngasi haiba numit sidagi nungaitaba pumnamak kaukthoknaduna anauba Manipur ma seminar ase haina chief minister nongthombam birena appeal tawrakle loinana anauba chahi 2025 ki khudol loina afaba oja singi marakta teacher achievement award piba hodoklagani award phanglabo oja sing sahi amada talab anirak hengatkani haina chief minister nongthombam birena phongdokkibaga loinana January thadagi government employees singi DNS allowance sada taret hengalagani haina lauthokre minister sing amadi MLA sing yawa ngarang CM secretary ta pangthokiba pawgi mifam amada chief minister na January thadagi government employees singi DA sada taret hengatuna punna DA sada kunthraga mapan oiragani haina phongdokpoga loinana anaubu sahi asina lakpada nungaina daba pumnamak kaukthoknaduna anaubu Manipur ma seminar se haina phongdokke CM na thamkiba masang oiba singdi teacher achievement award piba hodokpa employees singi DA sada saben hengatpa pokpodangai diba angang mamage Aadhaar link tawhalagani ataba mamalda anauba airlines am hodokpa lut tawkiba khulai lising taruk rong ki manungda lising ahom samaga kulithoi recover tawre irang asiga mari lenana hojik phawba miyoi satruk kunga ma phagat le FIR lising tarani thoi gap sumna nipudare lokhale haiba wafam singa sine